KONUNG MAMANGDAGI WANGKHEI NINGTHEM PUKHRI MAPAL HAIJINPHAM PHAOBADA LAMBI SEMBA HOURAMLAGA LOISHINDANA THAMLIBA asi LAKLIBA TANG NIPAN FAOBAGI MANUNGDA SEMDRABADI THANGNABA NUMIT TANG MAPANDAGI AKANBA KHONGJANG CHANGSHILLAGANI HAIRI HIRAMASIGI MATANGDA WAL United Youth Club amasung Women's Social Welfare Association WANGKHEI ANGOM LEKAI ki President Singna Khujek Pirika Thadorokpa Cherolman Hai KONUNG MAMANGDAGI WANGKHEI NINGTHEM PUKHRI MAPAL HAIJINPHAM FAOBAGI LAMBI asi chahi ani makhairong ki mamangdagi SEMBA HOURAMLAGA ngasi fauba loisindana thamli masina lambi asida chathok sasin tawriba amadi nak yatta leiriba miyamda khudong chadaba kya piraga lakli hairiba lambi matek asida potfam fambi miyoi amasu ufulna maram oiraga laikidaba yaukhrei hiramasigi matangda WAL United Youth Club amasung Women's Social Welfare Association amadi WANGKHEI ACG MLA Thangzam Arun Kumar yauna ngasi club ki sanglenda mifam amasu pangthokhi maduda miyamna thengnariba khudong chadaba sing adu Taraba matung lakliba tang nipan faobagi manungda lambi asi semsinaba MLA na khangalakhi MLA Arun Kumar gi wafam asi taramna okli adubo lakliba tang nipan faobagi manungda lambi semba Semdrabadi thangnaba numit tang mapandagi Akanba Khongjang Changshillagani mifam aduna warep lokhi haina cherol sina makhatari